ꯒꯥꯔꯤ ꯊꯧꯔꯤꯕꯗꯨ ꯅꯥꯆꯨꯡꯗꯦ ꯉꯥꯟꯊꯣꯏꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯀꯥꯁꯨ ꯅꯣꯛꯂꯤ ꯔꯣꯕꯥꯔꯠ ꯁꯤꯟꯊꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯁꯤꯟꯊꯣꯏꯕ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯔꯣꯕꯥꯔꯠꯇ ꯌꯦꯡꯂꯛꯏ ꯁꯣꯅꯣ ꯊꯨꯡꯕ꯭ꯔꯣꯅ ꯌꯥꯝ ꯋꯥꯔꯕꯗꯣ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯉꯥꯟꯊꯣꯏꯗꯤ ꯔꯣꯕꯥꯔꯠ ꯌꯥꯎꯏ ꯍꯥꯏꯕ ꯈꯪꯗꯦ ꯃꯅꯤꯡꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯔꯣꯕꯥꯔꯠ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯋꯥꯕ ꯀꯌꯥꯗꯨ ꯃꯤꯀꯨꯞ ꯈꯔ ꯅꯥꯊꯩꯔꯨꯔꯒ ꯍꯥꯏꯔꯛꯄꯅꯤ ꯔꯣꯕꯥꯔꯠꯅ ꯅꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯏꯕꯦꯝꯃ ꯑꯉꯥꯎꯕ ꯑꯃ ꯁꯦꯟꯅꯕꯗ ꯀꯅꯥ ꯑꯉꯥꯎꯕꯅꯣ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯇꯥꯎ ꯑꯃ ꯀꯟꯅ ꯉꯥꯎꯔꯤ ꯍꯧꯖꯤꯛꯄꯨꯗꯤ ꯐꯔꯦꯗ ꯁꯤꯟꯊꯣꯏꯕ ꯔꯣꯕꯥꯔꯠꯇ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯤ ꯔꯣꯕꯥꯔꯠꯅ ꯀꯩ ꯈꯨꯌꯦꯡꯅꯣ ꯑꯗꯨꯅ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯐꯖꯅ ꯊꯧꯀꯣ ꯍꯧꯖꯤꯛꯁꯤ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯉꯨ ꯁꯤꯟꯊꯣꯏꯕ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯘꯔꯤꯗ ꯌꯦꯡꯉꯤ ꯄꯨꯡ 9 ꯇꯥꯔꯦ ꯔꯣꯕꯥꯔꯠꯅ ꯌꯨꯝ ꯌꯧꯕꯗꯗꯤ ꯊꯦꯡꯂꯅꯤ ꯑꯗꯨꯗꯤ ꯁꯤꯟꯊꯣꯏꯕ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯗꯦ ꯉꯥꯟꯊꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯋꯥꯕ꯭ꯔ ꯊꯣꯏ ꯉꯥꯟꯊꯣꯏ ꯋꯥꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏ ꯔꯣꯕꯥꯔꯠꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯪ ꯊꯧ ꯂꯥꯎ ꯑꯃꯨꯛ ꯔꯣꯕꯥꯔꯠꯅ ꯊꯧ ꯀꯩꯅꯣ ꯉꯁꯥꯏꯗꯤ ꯌꯥꯝ ꯊꯧꯅꯤꯡꯗꯥꯏ ꯁꯤꯟꯊꯣꯏꯕ ꯊꯋꯥ ꯁꯥꯗꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯃꯅꯤꯡꯗ ꯑꯃꯨꯛ ꯇꯣꯡꯉꯤ ꯉꯥꯟꯊꯣꯏ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯆꯠꯂꯣ ꯊꯧꯔꯣ ꯔꯣꯕꯥꯔꯠꯅ ꯏꯀꯥꯏꯗꯕꯣ ꯁꯤꯟꯊꯣꯏꯕꯅ ꯊꯣꯏ ꯁꯤꯗ ꯂꯥꯛꯑꯣꯅ ꯔꯣꯕꯥꯔꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯠꯂꯣ ꯑꯃꯁꯦ ꯉꯁꯤ ꯀꯩꯅꯣꯝꯅꯤ ꯇꯧꯔꯤꯁꯦ ꯉꯥꯟꯊꯣꯏ ꯏꯀꯥꯏꯅ ꯗꯗꯥ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯒꯦ ꯁꯤꯟꯊꯣꯏꯕꯅ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯀꯣꯛ ꯂꯥꯛꯑꯣ ꯉꯥꯟꯊꯣꯏꯁꯨ ꯁꯤꯟꯊꯣꯏꯕꯒꯤ ꯃꯑꯣꯡꯗꯨ ꯀꯤꯗꯨꯅ ꯃꯥꯁꯨ ꯃꯅꯤꯡꯗ ꯐꯝꯃꯤ ꯁꯤꯟꯊꯣꯏꯕ ꯅꯣꯛꯂꯒ ꯀꯩꯅꯣ ꯏꯪꯗ꯭ꯔꯣ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯐꯝꯃꯤꯗꯣ ꯈꯔ ꯆꯪꯁꯤꯜꯂꯒ ꯐꯝꯃꯣ ꯉꯥꯟꯊꯣꯏ ꯔꯣꯕꯥꯔꯠꯀꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯔꯣꯕꯥꯔꯠꯁꯨ ꯉꯥꯟꯊꯣꯏ ꯏꯀꯥꯏꯔꯦ ꯍꯥꯏꯕ ꯈꯪꯗꯅ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯌꯦꯡ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯄꯨꯡ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯒꯥꯔꯤꯁꯨ ꯁꯥꯡꯅ ꯊꯧꯔꯛꯄꯅ ꯉꯥꯟꯊꯣꯏ ꯋꯥꯔꯗꯨꯅ ꯃꯁꯥꯗꯨ ꯎꯏꯊꯔꯛꯏ ꯂꯝꯕꯤꯅꯒ ꯐꯠꯇ꯭ꯔꯦ ꯉꯥꯟꯊꯣꯏꯅ ꯇꯨꯝꯃꯤꯗꯨ ꯌꯥꯝ ꯋꯥꯅ ꯃꯀꯣꯛꯇꯨ ꯁꯨꯖꯤꯜꯂꯒ ꯇꯨꯝꯃꯤ ꯁꯤꯟꯊꯣꯏꯕ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯤꯟꯊꯣꯏꯕꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯍꯜꯂꯒ ꯇꯨꯝꯍꯜꯂꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯗ ꯁꯤꯟꯊꯣꯏꯕ ꯍꯣꯏꯁꯨ ꯌꯧꯔꯛꯂꯦ ꯒꯦꯠꯇꯨꯗ ꯍꯣꯔꯣꯜ ꯈꯣꯡꯂꯛꯄꯗꯨꯗ ꯔꯥꯅꯤ ꯃꯃꯤꯠ ꯐꯥꯛꯂꯤ ꯇꯧꯔꯒ ꯒꯦꯠꯇꯨ ꯍꯥꯡꯉꯤ ꯁꯤꯟꯊꯣꯏꯕꯒ ꯔꯣꯕꯥꯔꯠꯀ ꯃꯈꯣꯏ ꯑꯅꯤ ꯀꯨꯝꯊꯔꯛꯏ ꯔꯥꯅꯤꯅ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗ ꯉꯥꯟꯊꯣꯏ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯃꯗꯨ ꯎꯕꯗ ꯔꯥꯅꯤ ꯍꯔꯥꯎꯅ ꯏꯆꯥꯊꯣꯏ ꯉꯥꯟꯊꯣꯏ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯔꯥꯅꯤ ꯉꯥꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯗꯨꯅ ꯏꯆꯥ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯌꯨ ꯏꯆꯥ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯁꯤꯟꯊꯣꯏꯕꯅ ꯋꯥꯔꯤꯁꯤ ꯏꯃꯨꯡꯗ ꯁꯥꯔꯁꯦ ꯔꯥꯅꯤꯅ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯁꯤ ꯏꯆꯥ ꯋꯥꯔꯅꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ ꯔꯥꯅꯤ ꯃꯃꯧꯕꯨ ꯀꯣꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯁꯣꯐꯥꯗ ꯐꯝꯍꯜꯂꯒ ꯀꯩꯅꯣ ꯍꯥꯏꯌꯨ ꯇꯥꯁꯤꯗꯅ ꯏꯆꯥꯒꯤ ꯋꯥꯔꯤꯗꯣ ꯏꯃꯥꯗ ꯂꯤꯌꯨ ꯉꯥꯟꯊꯣꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯤ ꯔꯥꯅꯤ ꯉꯥꯟꯊꯣꯏꯒꯤ ꯃꯥꯏꯗ ꯇꯥꯔꯛꯂꯤꯕ ꯁꯝꯗꯨ ꯍꯧꯒꯠꯄꯤꯗꯨꯅ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯗꯀꯣ ꯁꯤꯟꯊꯣꯏꯕꯁꯨ ꯉꯥꯡꯗꯅ ꯆꯪꯂꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯥꯛꯇ ꯂꯩꯗꯧꯔꯦ ꯑꯗꯨꯅ ꯋꯥꯕꯒ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯔꯣꯕꯥꯔꯠꯅ ꯍꯣ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯏꯀꯥꯏꯕꯗꯣ ꯈꯔ ꯈꯪꯅꯁꯦ ꯃꯥꯡꯗ ꯐꯝꯃꯤꯁꯦ ꯗꯨꯀꯥꯟꯗ ꯌꯣꯟꯕ ꯂꯥꯏꯐꯗꯤꯕꯤꯗꯨ ꯅꯠꯇꯦ ꯑꯩ ꯂꯥꯏꯐꯗꯤꯕꯤꯅꯤ ꯍꯥꯏꯈ꯭ꯔꯕꯣ ꯍꯥꯏꯗ꯭ꯔꯁꯨ ꯊꯛꯁꯤ ꯈꯥꯁꯤꯗꯣ ꯈꯔ ꯈꯪꯅꯁꯦ ꯍꯥꯏꯕ ꯏꯀꯥꯏꯗ꯭ꯔꯣ ꯏꯃꯥꯏ ꯃꯥꯡꯗ ꯑꯩꯈꯣꯏ ꯏꯃꯥꯗꯕꯨ ꯔꯣꯕꯥꯔꯠꯇꯨ ꯈꯨꯝꯂꯨꯔꯗꯤ ꯃꯔꯩ ꯍꯧꯔꯛꯑꯅꯤ ꯈꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯔꯥꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯔꯨꯈꯤꯒꯦ ꯔꯥꯅꯤꯅ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯍꯩꯗꯣꯛꯄꯒꯗꯨ ꯅꯪꯒ ꯆꯠꯇꯧꯅꯤꯅꯦ ꯁꯤꯟꯊꯣꯏꯕꯅ ꯍꯩꯗꯣꯛꯄ ꯑꯃꯨꯛ ꯆꯠꯇꯧꯔꯣ ꯍꯥꯏꯁꯦ ꯆꯠꯇ ꯌꯥꯔꯤꯕꯣ ꯑꯁ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯤꯜꯂꯛꯑꯣ ꯍꯥꯏꯔꯛꯑꯅꯤ ꯑꯩꯅ ꯁꯤꯗ ꯂꯩꯗꯧꯔꯕꯅꯤꯅ ꯍꯔꯥꯎꯔꯤ ꯍꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯂꯣ ꯀꯩꯀꯩꯅꯣ ꯑꯥꯗ ꯄꯨꯅꯕ ꯈꯔ ꯂꯩꯔꯨꯆꯣ ꯅꯨꯃꯤꯗꯥꯡꯒꯤ ꯔꯥꯅꯤ ꯉꯥꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ
Thoi nang su ka da jango ima phanek pirage nang na sa do amuk tane iru mai tharu chu Sinthoi basu karim ta hairam da thokre Robert di phammaga phone met laga lai haure ngan thoi su rani na phanek piduna Sinthoi bagi kagi washroom da chang balai thong du hang laga lai rammi ngan thoi tabna amo khitanga thong du inthoi aduga makok tu hana ka du da thinjilaga kana kana lai hai ni yengi kanam ta leiba udabaduda tapna changlaaga kagi akoi budu yengi sibu pakhangi kani kai khumose mana set pasi faudi maju losin bahairi neba achuk chawraga ngan thoi gi tungdagi khangkon kolai ngan thoi khangduna laurai ima Sinthoi ba ngan thoi gi machindu melaga kaino adu kana lauri duba ngan thoi magi machin meliba Sinthoi bagi makhutu tapna lauthok kaino dada aduk thina khanghan ba Sinthoi ba makhut anima ngan thoi gi khwang ta kolaga khadang duna ngan thoi gi lengjum da thammi aduga chawna thamni ba mirror adu da yenglaga ai nu biji am phajara me haiba nungsi basu sum helai je kamai tawri na sibo ngan thoi Sinthoi ba inthok ke tawi adubu ngamdre Sinthoi ba noklaga ngamju ngamoi dabta kaino dada thado ai rom ta luthok lukhi haiba ngaktang nungsina konjawa sida kona luamta ngan thoi suktok laga dada se thado haiba thenge Sinthoi ba momo nok laga thado hairdi nungsi amta hairam hoiba nungsi haiba se thado haiba adu ko haidu nate aina pami se ngan thoi Sinthoi babu tung ona yengla aga karamba ko hairo adude hairodana adu bura sum taw laini ba thado haiba ai ima ta na ba laura launing laujona dada hairo ba ai thenge haibane khitang romantic oina hayo ba ngan thoi sauning labani sumata manghan bagi adubu saubudu uthokte mangon da koli badu thadok ni hairabadi haina tapna ho dada nusiba thado haibane Sinthoi ba handakti tapna thadok laga adu haibada wabraba ngan thoi khumlam dabi washroom da chensin khi ngai hak leiraga ngan thoi masamdu tawela mana taithok laga thoglai aduga rani na piba phane angang bada mapan anguba kotba phiga phane kadu hongdok laga chakhum da changlai icha loirabro lahola saji imana lon baloirabani nang babaga ne nabung robot ka thoibaga makhoi humgi piruro ngan thoi chadu puduna changlai kunjona thamo ngan thoi chadu thamlaga amamamta oina pi aduga thokre ngai hak leiraga kunjo sagai gi ahal khara tauraga haidokpa chatkre oken hoidadi changde bimol hoidasu mayum khangda lambi da chatpi leisabi amada hangi ibema kaithel lakpomgi bimol hoigi yumsibu kadai hoidana nupidu ingangangna kari gi oirabano kaka sumdauba magi macha nupidu chenbagi pauhanba lakpani abe wahaidu tabada haraubasu fawi ngakbasu fawi tapna kaka thoigiro haisibo mani thoidu aigi sana purawa adugi pauhanba lakchabani abe kunjobu noma bazar da thengna khrabasu masak laksinba ngamdabanina khangde aduga lamsu hangde bimol hoigi mayum du taktuna chalhankhi dukan dagi leiruwa potu mayum da chensinduna thanami mama na kaubaga khumda makai kanna chenkhi kunjo hoisu geta lepaga leirami abena kidobui harage kaka kunjo na ibema nang lakpa yam phare gesi ani suba sida karamba oiramgani khandana yenglibani amuk changluraga oiramdradi ahanba jatra kai kidra haidana asi hairaga amuk noi abena asidane kaka changbiro abena mang thaduna bimol hoigi yumda changlai
ꯕꯤꯃꯣꯜ ꯃꯥꯡꯒꯣꯜꯗ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯝꯁꯅ ꯐꯛ ꯑꯃꯗ ꯈꯨꯔꯨ ꯀꯨꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯟꯖꯣ ꯍꯣꯏ ꯆꯪꯉꯛꯄ ꯎꯕꯗ ꯕꯤꯃꯣꯜ ꯉꯛꯅ ꯑꯕꯦꯗ ꯌꯦꯡꯉꯤ꯫ ꯑꯕꯦ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ "ꯃꯥꯆꯧ, ꯊꯣꯏꯒꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯏꯅꯦ"꯫ ꯀꯨꯟꯖꯣ ꯉꯛꯅ ꯑꯕꯦꯗ ꯌꯦꯡꯉꯤ꯫ ꯀꯨꯟꯖꯣꯅ "ꯚꯛꯇꯤ ꯑꯃꯗ"꯫ ꯕꯤꯃꯣꯜꯅ "ꯃꯥꯡꯒꯣꯟꯗ ꯂꯦꯡꯈꯠꯁꯤ ꯃꯌꯥꯝ"꯫ ꯑꯕꯦ ꯏꯃꯨꯡꯗꯒꯤ ꯀꯧꯅꯥ ꯐꯛ ꯑꯃ ꯂꯧꯊꯣꯛꯂꯒ ꯊꯥꯔꯤ꯫ ꯖꯦꯝꯁꯁꯨ ꯂꯣꯏꯁꯤꯜꯂꯒ ꯅꯥꯀꯟꯗ ꯂꯦꯞꯄꯤ꯫ ꯀꯨꯟꯖꯣꯅ "ꯁꯨꯝꯗꯧꯕꯅꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯤꯟꯊꯣꯏꯕꯅ ꯏꯕꯥꯏꯒꯤ ꯏꯆꯥꯅꯨꯄꯤ ꯊꯣꯏꯗꯣ ꯉꯔꯥꯡ ꯄꯨꯗꯨꯅ ꯂꯥꯛꯑꯦ꯫ ꯑꯗꯨꯒꯤ ꯄꯥꯎ ꯑꯃꯗ ꯍꯟꯖꯒꯦꯅ ꯂꯥꯛꯆꯕꯅꯦ"꯫ ꯕꯤꯃꯣꯜꯅ ꯂꯥꯟꯅ ꯎꯗꯅꯕ ꯍꯥꯏꯅ ꯉꯔꯥꯡ ꯁꯤꯟꯊꯣꯏꯕꯅ ꯉꯥꯟꯊꯣꯏ ꯄꯨꯔꯛꯄꯒꯤ ꯃꯔꯝꯗ ꯀꯨꯟꯖꯣꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ꯫ ꯕꯤꯃꯣꯜꯗꯨ ꯋꯥꯈꯜ ꯈꯔ ꯁꯥꯐꯔꯦ꯫ ꯃꯣꯃꯣ ꯅꯣꯛꯂꯒ "ꯑꯗꯨꯗꯤ ꯍꯣꯔꯦꯟꯁꯦ ꯈꯤꯇꯪ ꯉꯟꯅ ꯍꯦꯛ ꯊꯤꯟꯕꯤꯔꯣ"꯫ ꯑꯕꯦꯅ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯑꯍꯜꯁꯤꯡꯗꯨ ꯄꯤꯔꯕ ꯇꯨꯡꯗ ꯀꯨꯟꯖꯣꯗ ꯑꯣꯟꯁꯤꯜꯂꯒ "ꯀꯀꯥ, ꯃꯄꯥꯟꯗ ꯃꯤ ꯂꯩꯍꯧꯕ꯭ꯔꯥ"꯫ ꯀꯨꯟꯖꯣꯅ "ꯂꯩꯍꯧꯕꯅꯤ, ꯏꯕꯨꯡꯉꯣ ꯔꯣꯕꯔꯠꯇꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯍꯧꯕꯅꯤ"꯫ ꯑꯕꯦꯁꯨ ꯆꯥꯗꯨ ꯄꯤꯕ ꯆꯠꯂꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯀꯣꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯀꯩꯅꯣ, ꯀꯅꯥꯝ ꯂꯩꯇꯦꯅ꯫ ꯔꯣꯕꯔꯠ ꯇꯨꯡꯗꯒꯤ "ꯑꯩ ꯂꯩ, ꯀꯩ ꯍꯥꯏꯒꯦ"꯫ ꯑꯕꯦ ꯑꯣꯟꯊꯣꯔꯛꯇꯨꯅ "ꯗꯗꯥ, ꯆꯥꯁꯦ"꯫ ꯔꯣꯕꯔꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯥꯗꯨ ꯂꯧꯏ꯫ ꯑꯕꯦ ꯆꯥꯗꯨ ꯄꯤꯔꯝꯃꯒ ꯆꯪꯈꯤꯒꯦ ꯇꯧꯏ꯫ "ꯉꯥꯏꯈꯣ"꯫ ꯑꯕꯦ ꯆꯞ ꯂꯦꯞꯄꯒ ꯔꯣꯕꯔꯠꯇ ꯑꯣꯟꯁꯤꯜꯂꯤ꯫ "ꯀꯩꯗꯧꯔꯒꯦ"꯫ "ꯑꯩꯈꯣꯏꯅꯤ ꯀꯝꯗꯧꯁꯦꯕ"꯫ ꯑꯕꯦ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ "ꯀꯩꯕꯣ"꯫ "ꯃꯤꯒꯤꯗꯤ ꯆꯦꯟꯈ꯭ꯔꯦ, ꯑꯩꯈꯣꯏꯅꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯦ ꯍꯥꯏꯅꯣ"꯫ ꯑꯕꯦ ꯁꯨꯛꯂꯞ ꯇꯧꯅ "ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯇꯧꯋꯦ"꯫ ꯑꯕꯦꯁꯨ ꯆꯪꯈ꯭ꯔꯦ꯫ ꯔꯣꯕꯔꯠ ꯅꯣꯛꯂꯒ "ꯍꯦꯔꯥ, ꯅꯆꯥꯅ ꯌꯥꯗ꯭ꯔꯁꯨ ꯐꯥꯔꯅꯤ, ꯑꯁꯨꯛ ꯅꯨꯡꯁꯤꯔꯒꯕꯨ"꯫ ꯀꯨꯟꯖꯣ ꯍꯣꯏꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯀꯨꯟꯖꯣ ꯍꯣꯏ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯥꯡꯒꯣꯟꯗ ꯆꯥꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯑꯕꯦꯅ ꯑꯣꯟꯊꯣꯔꯛꯄꯗ ꯖꯦꯝꯁ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯕꯦꯅ ꯆꯪꯁꯤꯜꯂꯒ "ꯀꯩꯗꯧꯔꯒꯦ ꯅꯪ"꯫ ꯖꯦꯝꯁꯅ "ꯆꯦ ꯑꯕꯦ, ꯑꯩꯈꯣꯏ ꯆꯦ ꯊꯣꯏꯗꯣ ꯍꯣꯔꯦꯟ ꯂꯥꯛꯑꯣꯏꯗ꯭ꯔꯣ"꯫ ꯑꯕꯦ ꯅꯣꯛꯂꯒ "ꯂꯥꯛꯑꯗꯣꯏꯅꯦ". "ꯑꯗꯣ ꯆꯦ ꯑꯕꯦ, ꯑꯩ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯂꯔꯣꯏ, ꯆꯦ ꯊꯣꯏ ꯂꯥꯛꯄ ꯉꯥꯏꯔꯒꯦ"꯫ "ꯀꯩꯒꯤꯅꯣ, ꯌꯥꯗꯦ ꯁ꯭ꯀꯨꯜ ꯂꯦꯞꯄ"꯫ "ꯑꯩ ꯕꯥꯆꯧꯗ ꯍꯥꯏꯅꯔꯅꯤ"꯫ ꯖꯦꯝꯁꯁꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯟꯖꯣ ꯍꯣꯏꯁꯨ ꯃꯌꯨꯝ ꯌꯧꯔꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯅꯔꯦ꯫ ꯅꯨꯄꯥ ꯑꯃꯅ "ꯏꯕꯨꯡꯉꯣ ꯀꯨꯟꯖꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯧꯅꯕ ꯇꯧꯔꯒꯦ"꯫ ꯀꯨꯟꯖꯣꯅ "ꯍꯣꯏ ꯗꯥꯗꯥ, ꯑꯗꯣ ꯍꯣꯔꯦꯟꯗꯨ ꯅꯨꯃꯤꯗꯥꯡꯗꯨ ꯅꯨꯄꯤ ꯊꯤꯟꯕ ꯌꯥꯎꯁꯤ, ꯀꯔꯤꯅꯣ ꯈꯟꯅꯅꯕ"꯫ ꯅꯨꯄꯥ ꯑꯃꯅ "ꯍꯣꯏ ꯌꯥꯎꯁꯤ, ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯂꯥꯛꯆꯔꯒꯦ ꯑꯩꯁꯨ"꯫ ꯑꯣꯀꯦꯟ ꯌꯥꯝ ꯁꯥꯎꯅ ꯆꯪꯂꯛꯏ꯫ ꯕꯤꯃꯣꯜ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯥꯎꯔꯤ꯫ "ꯀꯅꯥ ꯂꯩꯒꯦ? ꯑꯝꯇ ꯊꯣꯛꯂꯛꯑꯣ, ꯋꯥꯔꯤ ꯁꯥꯁꯦ"꯫ ꯑꯣꯀꯦꯟ ꯈꯣꯟꯗꯨ ꯇꯥꯕꯗ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯂꯛꯏ꯫ "ꯀꯩ ꯄꯥꯝꯃꯦ ꯅꯪ ꯁꯤꯗ ꯂꯥꯛꯂꯤꯁꯦ, ꯀꯔꯤꯒꯤꯅꯣ"꯫ "ꯑꯩ ꯌꯥꯝ ꯂꯥꯛꯅꯤꯡꯅ ꯂꯥꯛꯄ ꯅꯠꯇꯦ, ꯀꯔꯤꯒꯤ ꯊꯣꯏꯅ ꯆꯦꯜꯂꯒ ꯑꯩꯈꯣꯏꯗ ꯋꯥ ꯑꯝꯇꯁꯨ ꯍꯥꯏꯔꯛꯇꯕ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯃꯗꯨꯗ ꯁꯣꯏ ꯉꯥꯝꯂꯗꯤ ꯑꯩꯈꯣꯏꯗ ꯇꯥꯏꯅꯅꯤꯅꯦ"꯫ "ꯀꯅꯥꯅꯣ ꯅꯪꯒꯤ ꯅꯆꯥ ꯍꯥꯏꯗꯤ? ꯊꯣꯏꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯣ"꯫ "ꯑꯣꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ"꯫ "ꯅꯈꯣꯏꯕꯨ ꯅꯆꯥꯅꯤ ꯍꯥꯏꯅ ꯅꯣꯡꯃꯗ ꯅꯤꯡꯁꯤꯡꯈꯤꯕ꯭ꯔꯣ? ꯑꯉꯥꯡꯗꯣ ꯐꯪꯅꯕ ꯊꯤꯕ꯭ꯔோ? ꯅꯇꯨꯅ ꯍꯥꯏꯔꯗꯤ ꯌꯥꯔꯦ, ꯏꯇꯨꯗꯅꯤ ꯈꯜꯂꯒ ꯂꯩꯕ ꯑꯙꯥ ꯃꯣꯔꯥ, ꯅꯪꯅ ꯂꯥꯛꯏꯕꯁꯤꯁꯨ ꯅꯇꯨꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯅꯤ"꯫ "ꯏꯇꯨꯅ ꯊꯥꯔꯛꯀꯦꯔꯥ ꯏꯆꯥꯅ ꯊꯥꯔꯛꯀꯦꯔꯥ, ꯊꯣꯏꯅ ꯆꯦꯜꯂꯒ ꯑꯩꯈꯣꯏꯗ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ"꯫ "ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯉꯥꯡꯒꯅꯣ"꯫ "ꯅꯠꯇꯦ, ꯊꯣꯏꯅ ꯑꯍꯥꯟꯕ ꯆꯦꯟꯕꯗ ꯑꯩꯈꯣꯏꯗ ꯍꯥꯏꯕ꯭ꯔꯣ ꯍꯥ? ꯁꯤꯗ ꯋꯥ ꯉꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯅꯨꯄꯤ ꯑꯉꯥꯡꯗꯧꯅ ꯋꯥꯀꯠꯄ ꯂꯥꯛꯏꯅꯤꯅꯦ ꯍꯥ? ꯁꯤꯗꯒꯤꯗꯤ ꯏꯆꯥ ꯑꯅꯤ ꯑꯩꯅ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯅꯤ"꯫ ꯁꯣꯝꯗ ꯉꯥꯟꯊꯣꯏꯁꯨ ꯊꯤꯟꯅꯕꯒꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯔꯥꯅꯤ ꯆꯪꯂꯛꯇꯨꯅ "ꯊꯣꯏ, ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯂꯤꯒꯦ"꯫ "ꯏꯃꯥ, ꯀꯩꯁꯨ ꯋꯥꯠꯇ꯭ꯔꯦ, ꯐꯤ ꯈꯛ ꯍꯣꯡꯂꯒ ꯂꯣꯏꯔꯦ"꯫ ꯐꯔꯦ ꯂꯣꯏꯁꯤꯜꯂꯣ, ꯏꯃꯥꯁꯨꯅꯦ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯌꯦꯡꯂꯨꯒꯦ, ꯇꯣꯝꯕꯤꯁꯨ ꯃꯌꯨꯝ ꯆꯠꯈꯤꯕꯗꯒꯤꯅꯦ ꯍꯜꯂꯛꯇ꯭ꯔꯦ"꯫ ꯔꯥꯅꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯐꯤ ꯍꯣꯡꯗꯣꯛꯂꯤ꯫ ꯃꯤꯡꯁꯦꯟ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯃꯆꯥꯗꯨ ꯀꯔꯤ ꯁꯣꯏꯔꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤ꯫ "ꯑꯩꯃꯥ, ꯑꯩꯗꯤ ꯁꯅꯥ ꯌꯥꯜꯂꯝꯗ꯭ꯔꯦꯗꯅ"꯫ ꯉꯥꯟꯊꯣꯏ ꯁꯅꯥꯗꯨ ꯂꯧꯊꯣꯛꯂꯒ ꯌꯥꯜꯂꯤ꯫ ꯁꯤꯟꯊꯣꯏꯕ ꯆꯪꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯉꯥꯟꯊꯣꯏꯗ ꯇꯞꯅ ꯀꯣꯜꯂꯤ꯫
Nganthoi sana yana yana. Dada kaino sana ga yan ba amta yadre thado. Ayan bigese. Sinthoi bana Nganthoi gi sana du yan biri. Yaraba yengo. Nganthoi su nokwet tauraga. Yare. Sinthoi ba Nganthoi gi mai thong du mamit kuptana yengjari. Nganthoi na kaino dada ai se amu phau udribo. Sinthoi ba noklaga Nganthoi bu manakta khangching ching chili. Nganthoi na khut ka teklani ba ikaidro ima hoi laklani. Sinthoi ba Nganthoi da munna yenglaga. Nangse asuk yam nungsiri se kaigino. Nganthoi Sinthoi bu inthok adubu ainara. Nangna natradi kanana no. Yare tho aisu tho adoine. Aiga pulap thokminaje. Ikayam khangdena. Kanada kai daurige. Imana romance tawru son thazilai. Aidi TV yenglaga laijabane. Aduna imana su yare kanam changlar. Romance ka ta tawjage ba. Yam haina de ko chalo dada yam taning de ko na. Itu gi mana talai babu kanana kai haidoi. Adugu sarwa amta lausi sida. Nganthoi gi makuttu amuk chingsili. Aduga phamungda famhali. Nangsa karamba laina bu sarak bano khangde. Aina suk nungsiri se. Ko na nungsiroba ai thengi haiba. Hoi nang suba law those. Nganthoi Sinthoi bagi makhong sok tuna khurami. Dada ai chalukhige ko. Sinthoi ba noklaga. Handa mukti nasana yadi haibe yaroi ko. Nganthoi su noklaga. Hairuye. Sinthoi ba tu ke lauthok Nganthoi da pi. Se sina nangada kai kai no leiraga chaw ko. Nasa sohan gano. Asum na Nganthoi su mayam punna thinbire. Thinbasu bimol gi yumda oina thilli. Mayam wari watai ngahak sanaraba tungda chatnaba thongnarai. Rani Nganthoi gi kada changlaktuna. Thoi ima hoisu chatnaba tawrage. Ichana ba yade ko handaktine ichabu thuna lawba laadoini. Nganthoi nokta mangnoi wadi ngangde. Rani na se sini isagine kai kai no sa. Asi hairaga Rani na tuke amasu lauthok pirai. Nganthoi na yarani ima dadana su pi ngasai. Aduna mana pibani dana sina ne aina pibani. Mana dese nang babana su pirani lausaluko. Kunjo su sanglaktuna. Kadai kada isa thoide. Babana su pi ni da. Kunjo su tuke pirai. Abe noklaga. Yade ko midi mani makunaga yamluna tawrizani ne. Rani na tawdradi kaino nungsi khrabai maune. Kunjo na Fare fare adudi potharo ko. Ai khoi su chatnaba tawrage. Kunjo hoi su chatkre. Nganthoi mana ilakpa phi singdu phajana thupchile. Abe su phamungda famlaga lei. Upuda hapchilaga abe gi manakta fammi. Abe na thoi. Kai haige. Nang nahan kai aikhoi da pawam ta piraktrido kaigino. Aikhoi su nungairam gani khanbra. Nganthoi su tabna nungaitana. Abe ai su khange. Adubu kaidoraba. Nupi ai ithanda karamna chingdudagi lakane. Abe ai su nakhoibu amata kauba natiye. Nganthoi wari singdu loina tamli. James changlaktuna macheda sauna yenglaga. Chelamina mawoidore kaina harauri oiramnine. Nganthoi noklaga wadi ngangde. Abe su Nganthoi gi wari taraga yam nungaijade. Abe na thoi nangi laibak se yam thiko. Ado hojikti nungaina leirani da Sinthoi bagi manakta. Yam bunok ningi aidi ahanbada nang chenbagi pawhanba lakpada pakhatlurabane adugadi yarese tumnaba tawrase nang sungasidi sida aiga leirase. Nang na sak tapta khai charaga aikhoi di saruranu haira. James na Aikhoi di charasu yare khalabane. Aikhoi che thoije. Nganthoi na yare chalo chakhu cha thokluro. Hapta amagi matungni Nganthoi manglubagi aduga anirak chenbagi laikai mayamna chibon ngangnari.
ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯏꯕꯦꯝꯃꯗꯒꯤ ꯑꯔꯦꯝ ꯑꯄꯥ ꯈꯣꯝꯃꯒ ꯆꯥꯕ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯇꯣꯡꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯁꯤꯕꯨ ꯌꯥꯝ ꯐꯩ ꯀꯥꯏꯅ ꯃꯌꯥꯝꯅꯒ ꯊꯥꯒꯠꯅꯗꯥꯏꯅꯦ꯫ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯣꯃꯣꯅ ꯁꯦꯟꯗꯥꯎ ꯂꯥꯛꯄꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ꯫ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯨꯝꯕꯤ ꯉꯥꯛꯇ ꯂꯩꯔꯗꯤꯅꯦ ꯂꯩꯀꯥꯏꯁꯦ ꯄꯨꯔꯥ ꯏꯖꯠ ꯍꯔꯥꯝ ꯇꯥꯔꯗꯕꯅꯤ꯫ ꯏꯕꯦꯝꯃꯅ ꯑꯁꯤꯒꯨꯝꯕꯁꯤꯗꯤꯅꯦ ꯂꯩꯀꯥꯏꯗ ꯂꯩꯍꯟꯕ ꯌꯥꯕ ꯅꯠꯇꯦꯗ꯫ ꯉꯥꯟꯊꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝ ꯃꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯅꯕ ꯉꯥꯟꯊꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯇꯥꯟꯊꯣꯛꯄ ꯑꯁꯤꯅꯤ ꯏꯕꯦꯝꯃꯅ ꯄꯥꯝꯂꯤꯕ꯫ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯅ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯃꯌꯥꯝ ꯆꯠꯁꯤ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯈꯔ ꯕꯤꯃꯣꯜ ꯍꯣꯏꯗ ꯆꯠꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯕꯤꯃꯣꯜ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ꯫ ꯕꯤꯃꯣꯜ ꯁꯥꯎꯅ ꯑꯩꯗꯤ ꯏꯆꯥ ꯂꯝꯆꯠ ꯅꯥꯏꯗꯦ ꯇꯥꯟꯊꯣꯛꯀꯅꯤ ꯁꯤꯅꯤꯅꯦ ꯅꯣꯏꯅ ꯍꯥꯏꯔꯤꯁꯦ꯫ ꯅꯨꯄꯤ ꯑꯃꯅ ꯅꯥꯏꯗꯦꯕꯨ ꯅꯥꯏꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯁꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯑꯣꯀꯦꯟꯒꯤ ꯃꯇꯩ ꯃꯆꯥꯅꯥꯅ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯃꯆꯥꯕꯨ ꯇꯥꯟꯊꯣꯛꯅꯕ ꯂꯩꯀꯥꯏ ꯍꯨꯞꯄꯒ ꯄꯨꯔꯛꯏꯕꯁꯤ꯫ ꯅꯍꯥꯟꯒꯩ ꯑꯉꯥꯡ ꯂꯩꯕ ꯉꯝꯗꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯁꯤꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯐꯖꯕꯤ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤꯁꯦ ꯂꯩꯕꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯉꯥꯟꯊꯣꯏꯁꯨ ꯏꯃꯨꯡꯗ ꯇꯥꯔꯤꯕꯅꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯗ ꯅꯨꯄꯥ 2-3 ꯆꯪꯂꯛꯇꯨꯅ ꯊꯠꯆꯤꯟꯈꯤ꯫ ꯅꯨꯄꯥ ꯑꯃꯅ ꯀꯩꯅꯣ ꯃꯌꯥꯝꯅ ꯄꯥꯝꯂꯤꯁꯦ? ꯉꯁꯥꯏ ꯂꯥꯡꯂꯝꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯅꯈꯣꯏꯁꯦ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯈꯪꯗ꯭ꯔꯣ? ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯃꯦꯝꯕꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯣ ꯍꯥ? ꯂꯝꯕꯤꯗ ꯀ꯭ꯋꯥ ꯈꯔ ꯆꯥꯔꯒ ꯏꯕꯦꯝꯃꯒꯤ ꯃꯅꯤꯡ ꯆꯨꯞꯄ꯭ꯔꯣ ꯅꯣꯏ ꯍꯥ? ꯀꯅꯥꯅ ꯁꯤꯗ ꯉꯥꯟꯊꯣꯏ ꯇꯥꯟꯊꯣꯛꯅꯕꯒꯤ ꯀ꯭ꯂꯕꯀꯤ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒ ꯇꯥꯟꯅꯔꯕꯣ ꯅꯣꯏ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯩ ꯏꯕꯦꯝꯃ ꯅꯪꯁꯨꯅꯦ ꯄꯣꯛꯆꯕ ꯅꯆꯥ ꯅꯠꯇ꯭ꯔꯕꯁꯨꯅꯦ ꯂꯩꯈꯤꯗ꯭ꯔꯕ ꯅꯆꯦꯅ ꯊꯅꯝꯕ ꯅꯆꯥꯅꯤ꯫ ꯅꯪ ꯑꯃꯔ ꯂꯨꯆꯤꯡꯂꯒ ꯄꯨꯔꯛꯏꯕꯅꯤꯅꯦ ꯍꯥ? ꯏꯕꯦꯝꯃꯁꯨ ꯈꯨꯝꯂꯛꯏ ꯂꯝꯆꯠ ꯅꯥꯏꯗꯕ ꯃꯤꯗꯤ ꯏꯆꯥꯅꯤ ꯍꯥꯏꯅꯤꯡꯗꯦ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯂꯝꯆꯠ ꯅꯥꯏꯗꯕ ꯅꯆꯥꯅꯤ ꯍꯥꯏꯅꯤꯡꯗꯦꯕ ꯍꯥ? ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯪ ꯀꯌꯥꯝ ꯂꯝꯆꯠ ꯅꯥꯏꯒꯦ ꯍꯥ? ꯂꯝꯆꯠ ꯀꯌꯥꯝ ꯅꯥꯏꯒꯦ? ꯅꯪ ꯋꯥ ꯂꯩꯅ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯕ ꯉꯝꯃꯤ ꯅꯪꯁꯦ ꯁꯇꯤ ꯁꯥꯕꯤꯇꯤ ꯑꯁꯦꯡꯕꯤꯔꯣ? ꯃꯤꯒꯤ ꯃꯆꯥ ꯃꯥꯡꯅꯕ ꯁꯤꯟꯕꯗ ꯅꯆꯥꯗ ꯇꯥꯔꯤꯕꯗꯨꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯁꯨ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯗꯣ ꯅꯆꯥꯗꯣ ꯂꯩꯁꯥꯕꯤ ꯑꯁꯦꯡꯕꯤ ꯑꯣꯏꯔꯒ ꯄꯥꯟꯕ꯭ꯔꯣ ꯍꯥ? ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯏꯕꯦꯝꯃꯗ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯆꯪꯗꯅ ꯆꯩꯔꯤꯕꯗꯨ ꯏꯀꯥꯏꯕꯤꯕ ꯅꯠꯇꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯆꯠꯄꯤꯔꯣ ꯌꯥꯔꯦ ꯃꯌꯥꯝ꯫